ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯗ꯭ꯔꯒ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯦꯝ ꯚꯦꯇꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ (KSAꯅ ꯁꯤꯟꯗꯨꯅ ꯀꯪꯂꯩ ꯃꯦꯒꯥ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯕꯥꯏꯛ ꯔꯦꯂꯤ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯂꯝꯊꯥꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯚꯦꯇꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ KSAꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ KSAꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯟꯅꯕ ꯁ꯭ꯄꯣꯔꯠꯁꯇ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯁ꯭ꯄꯣꯔꯠꯁꯨ ꯄꯥꯝꯖꯕ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠ ꯃꯃꯥꯡꯗꯒꯤ ꯌꯥꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯦꯝ ꯚꯦꯇꯣꯅ ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯗꯨꯅ ꯂꯝꯊꯥꯈꯤ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨꯗ KSAꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯄꯨꯟꯅ ꯕꯥꯏꯀꯔ 200 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ KSAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯔꯥꯝ ꯍꯦꯝꯖꯤꯠꯅ ꯌꯥꯎꯁꯪꯒꯤ ꯃꯤꯡꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯃꯤꯇꯣꯞꯀꯤ ꯆꯠꯅꯕꯤ ꯃꯇꯧ ꯇꯝꯕꯒꯤ ꯍꯩꯅꯕꯤ ꯀꯌꯥ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯕ KSAꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯣꯇꯤꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯥꯟꯅꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯎꯁꯪꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤ ꯂꯥꯞꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯗ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯐꯣꯡꯗꯣꯛꯆꯕꯗꯒꯤ ꯉꯁꯤꯒꯤ ꯁ꯭ꯄꯣꯔꯠ ꯐꯣꯔ ꯑꯦ ꯆꯦꯟꯖ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯉꯁꯤ KSAꯅ ꯉꯁꯤꯒꯤ ꯕꯥꯏꯛ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯕꯅꯤ꯫ ꯈꯨꯃꯟ ꯂꯝꯄꯥꯛꯅꯆꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯃꯤꯁꯤꯡꯁꯤꯗ ꯄꯨꯔꯛꯑꯒ ꯑꯉꯥꯡ ꯁꯥꯟꯅꯕꯒꯤ ꯃꯨꯚꯃꯦꯟ ꯑꯃ ꯀꯟꯅ ꯂꯥꯛꯑꯦ꯫ ꯃꯁꯤꯗ ꯍꯥꯏꯖꯕꯗꯨꯅꯤ KSAꯅ ꯂꯧꯔꯛꯏꯕ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ꯫ ꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ, ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯆꯦꯟꯖ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯀꯥꯟꯗ ꯅꯤꯗ ꯑꯦ ꯚꯦꯔꯤ ꯍꯦꯜꯗꯤ ꯋꯥꯔꯛ ꯐꯣꯔꯁ꯫ ꯑꯗꯨꯅ ꯁꯤ ꯍꯦꯜꯗꯤ ꯋꯥꯔꯛ ꯐꯣꯔꯁꯁꯤꯗ ꯃꯔꯨꯑꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯣꯏꯁꯤ ꯑꯩꯈꯣꯏ ꯌꯨꯠꯁꯤꯅꯤ꯫ ꯌꯨꯠꯁꯤ ꯑꯦꯝꯄꯥꯋꯔ ꯇꯧꯕ, ꯌꯨꯠꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕ, ꯑꯦꯟ ꯌꯨꯠꯁꯦ ꯐꯖꯅ ꯃꯁꯥ ꯃꯎ ꯐꯅ ꯌꯥꯝ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯊꯝꯅꯕ ꯍꯣꯠꯅꯀꯥꯟꯗ ꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯡꯁꯤ ꯚꯦꯔꯤ ꯃꯆ ꯏꯝꯄꯣꯔꯇꯦꯟ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕ ꯃꯇꯝꯗ ꯁꯧꯖꯣꯛꯄꯤꯕꯤꯌꯨ, ꯌꯥꯎꯕꯤꯌꯨ, ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ꯫